Lakhipur Online Putoksaba Mars ki tang ahum Laibak Pokpa Numit ki Khomjinba Pao tabirasi Ahanbada Maroi Pao Assam da Manipuri Autonomous Council tan bagi wakat mi phamamang arang Fullertol bypass da mai pangna pangthokre Assam Sarkar gi makhada additional public prosecutor oina khalakpada Meitei Masa advocate ani yaurakle Taekwondo gold medal ani laurakraba Jayesh Kumar Singhabu Manipuri Sahitya Parisad Assam Ramnagar branch na haraute ama phongdokre Kasar gi senior SP Partha Pratim Das Nagaon da transfer tawkre Sanjeev Kumar Saikia na Kasar gi anoba senior SP oiragani Assam gi Rajya Sabha gi pham ahum gi damak mikhal lakliba March 13 ta pangthoklagani All India Inter University Sepak Takraw National Championship Assam University Silchar ta pangthokadori Langi anoba pauda Khomeini gi lotfam khangdokpada Cloud AI sizinakhi hairi amasung Middle East ki hojik oiriba langi phibam asida panduna leiriba Bharat macha sing ngasi Jeddah dagi Indigo Airlines tamporaklagani Hojik mapung iba pau tabirasi Manipuri Autonomous Council Demand Coordination Committee Assam na lup taramathoi ga kusamnaduna Assam da leiriba Manipuri singi oiba Autonomous Council ama sembiu haina Fullertol bypass Lakhipur da sit-in demonstration amangarang pangthokre wakat mifam asida mitei amasung mitei pangal ki lup kaya ki member singna saruk yakhi panbayai Manipuri Autonomous Council Demand Coordination Committee na demand asibu pibinaba matam kaya ki mamangdagi wakat mifam kaya pangthoktuna lakhibani loinana Assam gi CM local MLA amadi MP da memorandum kaya pisin ki basu laikre Ngarangi khongjeng asida seruk yakiba coordination committee asigi chairman retired SES Kangabam Santi Kumar na hai Assam da mitei amadi mitei pangal gi kungang chamri yangkhairom leiriba sida chaurak na miyoi lakh mari dagi mangarom leiri Manipuri community gi oiba MLA MP leitabana community asigi chakot thorang da nongma gi sotharakli maramaduna Manipuri community gi saktam tungkoina ngaktuna thamba ngamnanaba Autonomous Council asi tangai phadabani haina mahakna phongdokhi chairman na makha taraduna hai ing kumjalising ani ga kungi October gi tang 18 da Assam da OBC community ahum haibadi Moran Motak amasung Coach Rajbongsi hairiba purup ahum masida Autonomous Council PB kiba dugumna Manipuri khoi gisu Manipuri Autonomous Council pifam thoki amadi PBU haina Assam Sarkar da haijabani Assam da Manipuri Autonomous Council leitrabadi state asida mitei amadi mitei pangal mangam sanna hingmangam loi hainasu chairman na makhata khe hariba dimana si phangdriba phawba makhata na khongjang sangsin khigani haike masigi damakta Assam da leiriba mitei amadi mitei pangal jilina pumna makta committee asina changsileba khongjang asida support tobiu haina mahakna appeal tawki sit-in demonstration asi loiraba matungda demand asiga mari leinana Assam gi CM gi mafam da piba memorandum ama ngarang Lakhipur Court District Commissioner gi kuthang da pisinki Assam da district kun mathoi da mitei masong pangal lak mari manga khonggang samri dei chamya khai tajari ba khoina na Assam da 2019 gi October 20 da ekoi gi OBC community ahum da Moran Motok Coach Rajbongsi da Autonomous Council PB kibado adumaina akoi gi su PBU akoi gi su Manipuri Autonomous Council sembiu haidana Assam government ta koina haijabani akoi Shri Hemant Biswa Sharma ta akoi memorandum ahum mari sore piripse akoi gi local minister Shri Kaushik Rai lesu memorandum bijare Silchar gi honorable MLA Depayan Chakrabarti bijare akoi Karing Masta Assam gi cabinet minister ba Shri Krishna Palu Supijare, Adugagi, Karnataka, Honorable MP
ꯑꯗꯩꯗꯤ ꯄꯣꯂꯤꯃꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯅꯔꯦꯕꯜ MP ꯃꯣꯏꯗꯁꯨ ꯄꯤꯖꯔꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯛ ꯊꯥꯡꯒꯠꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎ ꯑꯩꯈꯣꯏꯅ ꯆꯥꯖꯔꯤꯕ ꯂꯧꯁꯤꯡ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯄꯨꯊꯣꯛꯇꯨꯅ ꯉꯥꯛꯄꯗ ꯑꯩꯈꯣꯏ ꯋꯥꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯖꯔꯛꯄ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯅ ꯑꯩꯈꯣꯏ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯁꯦ ꯐꯪꯉꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯊꯥꯡꯒꯠꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣই ꯇꯥꯟꯖꯕꯅꯤ Assam Sarkar na nauna hangdokpa Home and Political Department ki Directorate of Prosecution gi makhada ngarang Assam sinba thungna Advocate Chanigani Phuma thoikan kibada Meitei Macha Advocate ani Additional Public Prosecutor oina join tawkhre makhoi ani dudi Advocate Chongthamongbi Ranjita amasung Advocate Mamon Singh ane panbayai Silcharit kholadagi Jaribon Mirir Gulda Yum Panbi Chongthamongbi Ranjita Jaribon gi Advocate Chongtham Sanuton gi loina bini Mahak Chaini Pan Subna Silchar JFMC Court ta Assistant Public Prosecutor ona thaupurakli bini aduga Laukham Mamon Singhana Singirbondagi Laukham Mangi amasung Laukham Ongbi Ibimal Devi gi machanupani Mahak Foreigners Tribunal gi member oibatanatana Assistant Legal Aid Defense Council CADC oina thaupurakli bani Advocate ani asina Assam Sarkar gi Additional Public Prosecutor gi phamasi phanglakpada maigei kayadagi haraute am phongdoknarakli West Bengal gi Kalimpong da pangthokiba ahum suba Kalimpong International Taekwondo Championship ta saruk yatuna gold medal ani lawrakraba Jayesh Kumar Singh habu Manipuri Sahitya Parishad Assam Ramnagar branch na mahaki sangai da chatuna arang haraute am phongdokre branch asigi secretary Puspalata Singh amadi president Oinam Omorendra na lengyan amadi memento khudol tamduna ikai khumnaki panbayai Taurangbam Jayesh Kumar na Taekwondo Championship asida chahi taranithoi makhagi Kyorugi amasung Pumse eventa saruk yaduna gold medal ani adu laukhibani Mahak Silchar Ramnagar Khelmadagi Taurangbam Junu amasung Taurangbam Ongbi Nandita gi machanupani International Taekwondo Championship ta Jayesh Kumar Singh hona category ani da gold medal phangirattana aikogi Manipuri Sahitya Parishad Ramnagar branch na ikai khumnabo oina secretary Puspalata Singhona lengjanama Ganbiri branch ki president Oinam Omorendra Singhona memento osu sinajari Assam Lengakna Kasargi Senior Superintendent of Police Partha Pratim Daspu Nagauda transfer tawkre mahaki muhta hauzik Kamrup ki Senior SP oiriba Sanjeev Kumar Saikia APS bu Kasargi Anopa Senior SP oina phamsinakre paugi matung ina Partha Pratim Daspu Nagaugi Senior SP oina pham puhanduna mafam asidagi transfer tawkraba Swapnonil Daka APS ki mahut silagani lakliba mikhal gi mangoinana sinlang bagi thorong gi manung channa pham sindok sinjina si tawbani hairi Assam gi Rajya Sabha gi pham ahum gi damak lakliba March 13 ta mikhal pangthoklagani Rajya Sabha gi mikhal asigi damak ruling amasung opposition kanglup animakna makhoi gi nomination paper sing laukre BJP gi oina Rameshwar Teli Jogen Mohan Teras Gwala Topon Gogoi Pulo Gohai amasung Dipuranjan Sharma gi mamingda hojik phawbada nomination paper taruk laukre amaromda UPPL gi luchingba Pramod Boro amasung AIUDF gi luchingba Badruddin Azmal gi mamingda su nomination paper laukre panbayai lagliba March ki tang manga si nomination paper pisinbagi aroiba nimitni Leibak asigi tongan mafam singdagi lakpa University sanaroi sina saruk jatuna Silchar da sana khona bagi thormama chauna pangthokadori
Assam University na silang doon pagtokadoriba All India Inter University Sepak Takraw National Championship lisingan ke mga kuntaruk sige matangda paumising ga unaba thormamada organizer sing na hai Association of Indian University ki makhada Assam University na University sige indoor stadium da nupa amasung nupigi All India Inter University Sepak Takraw National Championship lisingan ke mga kuntaruk pangtokani Nupigi Kamlup ki sanapana lakliba Mars ki tang taruk tagi mapan phawba pangthokani aduga Nupagi Kamlup na Mars ki tang tara mathoi tagi na taramari phawba pangthokani hairi Stadium Sanaroi Sing Laifam na Chingbagi Sem Saba Loisinkhre US amasung Israel ki intelligence na Iran ki Supreme Leader Ayatollah Ali Khamenei ki chapsaba laifam khangdok na bahonabada Anthropic ki Cloud AI sizinaki haiba pauna malemda chauna sapu pire thodok asida AI na satellite image amasung communication gi data thuna yangna analyze tawduna Khamenei gi lotfam khangdokibani haire landa AI sizinaki ba sina modern warfare da masina tungda kari oirakani haina miyamna mi painari Khamenei gi lotfam khangdokpada Cloud AI sizinaki haiba wafam masina masibu semkiba tech company Anthropic na Makoigi AI asi langi natraga miyoi babu makan takan pagi thabakta sizinaba yadabagi kanglon lai haina phongdokre makoina masigi matangda tijin humjinba haure amasung military ga mari leinaba makoigi account sing thingzille haina kangankhre Middle East ki hojik oiriba langi phibam asida panduna leiriba Bharat macha sing ngasi Saudi Arabia gi Jeddah dagi Indigo Airlines tamporaklagani ngasigi damak Bharat ki tongan ba sahar singda Bharat macha sing porakna bagi damak special relief flight tara thorang tawkhre thorang asi lan gi phibam asida panduna leiriba Bharat macha sing bu tengbang nana ba masung makhoibu athuba matamda ngak senduna porakna bagi pandamda lokatpani Amaromda ngarang Saudi Arabia gi khwaidagi maruoiba Malem gi khwaidagi chawba refining hub singi manungda ama oiriba Ras Turana oil refinery da Iran gi drone na landarakpada mai horaktuna amanga ta thokle mafam masigi thawak thawram sing matam kharagi oina lephan khre hairi Admission haujare adom gi angang singi tamak khwaidagi aphaba mahi tampham Khaidem Thambal Academy Lakhipur Kuman Academy asida class nursery dagi class 8 phawbagi admission laujare experience leiraba oja singna takpi tabiriba mai sang asida smart class ki kuthangda mai masing tabiri loinana mama papa singa haktengna wari sanaba angang singda midyeng thamduna semba syllabus nimit khudingi physical fitness ki class activity based learning amasung angang singi confidence creativity amasung character semgatpana academy asigi maruiba thodang oiri Khaidem Thambal Academy Lakhipur Khumanda adomge angang singbo ngasimak ming chanbiu akupa marol gi tamak mobile number 8404066264 number asida paw phawna biu Lauthuk chaba amatang lamdam asida aphwa mahiroi kaya puthokpagi pandamda makha chatharpa oina A1 tutorial home Fullertolna class 5 tagi class 12 phawbagi damak akhanaba subjects kharagi oina athuwa matamda class haujaragani hairiba sida mahiroi singna khudong chaba lobinaba ingsingjeri akuppa marogi damak A1 tutorial home gi management gi oja singi contact number 9436118130 natraga 9954054749 number asida paw phaunabiu Barak Tampak the ihan hanba oina hotel management the bachelor program haure course asi graduation ga equivalent ni course asi tamlaba matung da ishana ishabu thabak pijaba ngamali amasung maming leba hotel sing da job to bagi khudum chamba lehali any stream da 12 pass torba mioi singna course asi tambiba yagani hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani University Grants Commission na recognize Toraba Lingayas Vidyapit University na Mai Paklaba Singda certificate pibigani. Certificate asi Sarkar ki thabak amadi awang bathaki emvok amuk makhatam dhanbagi damak Bharat apumbada valid oigani. January 2026 session ki damak admission haujare.
यूनिवर्सिटी असिगी ऑथराइज्ड स्टडी सेंटर ओरिबा इलाइट इंस्टीट्यूट ऑफ होटल मैनेजमेंट रानीबारी अंबिकापट्टी ऑपोजिट रामानुज कॉलेज सोचरदा लिंक्सिंग अकुप मरोल की दमकता मोबाइल नंबर 8822890441 दा पाव फाविरउ इंस्टीट्यूट असिगी महिरोई सिंगना सल्चरगी ममिंग लेरबा होटल सागरिका रेजेंसी दा प्रैक्टिकल ट्रेनिंग पिगनी मसिगी दमकता सागरिका रेजेंसी अमसुंग लिंगयास विद्यापीठ यूनिवर्सिटी गा MOU साइन तौखरे Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruiba paw amukhanna Assam da Manipuri Autonomous Council tanbagi wakat mi phamamang arang Fullertol bypass da maipangna pangthokre Assam Sarkar की मखादा एडिशनल पब्लिक प्रोसिक्यूटर ओइना खलकपदा मेते मसा एडवोकेट अनि यावरकले ताइकुंडो गोल्ड मेडल अनि लौरखरबा जयेश कुमार सिंहबो मणिपुरी साहित्य परिषद आसाम रामनगर ब्रांच ना हरावते अमा फंगदोखरे कासार की सीनियर एसपी पार्थ प्रतिम दास नागाउद ट्रांसफर तौखरे संजीव कुमार सैकियाना कासार की अनोबा सीनियर एसपी ओइरकनी Assam की राज्य सभा की फम अहुम की दमक मिखल लाकलिबा मार्च 13 पांगथोकलगनी ऑल इंडिया इंटर यूनिवर्सिटी सेपाक तक्रो नेशनल चैंपियनशिप असम यूनिवर्सिटी सिलचर पांगथोकदौरी लान की अनोब पाउदा खोमैनी की लोटफम खंगदोपदा क्लाउड AI सिजिनखी हाइरी अमसुंग मिडल ईस्ट की हौजिक ओरिबा लान की फिबम असिदा पंदुना लेरिबा भारत मचासिंग ngasi जेद्दादगी इंडिगो एयरलाइंस नं पोरकलगनी Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare